ꯊꯕꯤ ꯑꯝꯇ ꯈꯣꯛꯄꯤꯔꯛꯑꯣ ꯐꯥꯏꯃꯟ ꯁꯨꯔꯛꯇꯣꯏꯅ ꯍꯤꯡꯅꯩꯁꯦ ꯋꯥꯔꯤꯅ ꯍꯤꯡꯗꯧꯕ ꯋꯥꯔꯛꯑꯕ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯛꯑꯣꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯌꯥꯝꯗꯕꯤꯗ ꯃꯤ ꯑꯅꯤ ꯈꯛꯀꯤ ꯑꯣꯏꯅ ꯄꯤꯁ ꯃꯆꯥ ꯑꯃꯅꯤꯒ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯈꯔ ꯇꯥꯊꯣꯛ ꯊꯝꯃꯦ ꯕꯨꯖꯥꯔꯤꯗꯤ ꯈꯔ ꯇꯣꯏꯔꯦ ꯕꯨꯖꯥꯔꯤ ꯀꯣꯝ ꯈꯔ ꯇꯣꯏꯅ ꯆꯪꯉꯤ ꯍꯟꯗꯛꯇꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯆꯥꯖꯔ ꯑꯃꯦꯠꯄ ꯂꯩꯔꯦ ꯀꯩꯅꯣ ꯄꯤꯁ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯒ꯭ꯔꯦꯚꯤ ꯈꯔꯒ ꯀꯣ ꯍꯥꯏꯕꯤꯔꯛꯑꯣꯔꯥ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯌꯥꯗ꯭ꯔꯥ ꯑꯉꯥꯡꯒꯤꯅꯦ ꯍꯧꯔꯦ ꯍꯥꯎꯕ꯭ꯔꯥ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯌꯥꯏꯗ ꯃꯣꯔꯣꯛ ꯑꯀꯪꯕꯒꯤ ꯔꯥꯁꯤ ꯂꯥꯛꯇ꯭ꯔꯣ ꯂꯥꯛꯑꯦ ꯆꯥꯛ ꯂꯦꯝꯃꯟꯅꯔꯣꯏꯁꯤꯀꯣ ꯏꯁꯥ ꯊꯣꯡꯕꯅ ꯍꯥꯎꯔꯦ ꯇꯧꯔꯦ ꯁꯥꯏꯌꯦ ꯅꯣꯏꯕ꯭ꯔꯥ ꯑꯩꯗꯤ ꯃꯌꯥꯝ ꯌꯥꯝ ꯆꯥꯗ꯭ꯔꯁꯨ ꯆꯥꯕ ꯈꯔ ꯑꯗꯨꯝ ꯊꯨꯕꯅꯦ ꯌꯥꯝ ꯆꯥꯗꯦ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯉꯣ ꯌꯥꯝ ꯆꯥꯏ ꯍꯥꯏꯅꯤꯡꯉꯤꯗꯕꯅꯣ ꯆꯥꯕ꯭ꯔꯅꯦ ꯆꯥꯏ ꯀꯩꯅꯣ ꯑꯩꯁꯦ ꯃꯤ ꯆꯥꯅꯕ ꯆꯥꯡꯗ ꯆꯥꯕꯕꯨ ꯏꯕꯥꯅꯤꯒꯤ ꯌꯥꯕ꯭ꯔꯣ ꯂꯣꯛ ꯈꯤꯇꯪ ꯂꯩꯕꯒ ꯃꯣꯔꯣꯛꯁꯤꯒ ꯄꯥꯔꯦ ꯐꯖꯔꯦ ꯁꯤꯒꯤ ꯊꯕꯤꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯀꯥꯂꯦꯟ ꯊꯕꯤꯒꯤ ꯑꯃ ꯃꯍꯥꯎ ꯑꯃ ꯂꯩꯕꯗꯣ
ꯃꯔꯛꯁꯨ ꯀꯟꯅ ꯌꯥꯎꯗꯕꯤ ꯃꯍꯤꯅ ꯅꯝꯕꯗꯣ. Kitang tumbe-tumbe tarawa. Saroidaba malaga adum sa leirame injangdo. ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯅꯍꯥꯟ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯤ ꯈꯛꯇꯅꯦ ꯇꯧꯔꯒ ꯁꯥꯕꯗꯣ. ꯎꯀꯥꯕꯤ ꯊꯣꯡꯕꯗ. ꯎ ꯃꯣꯔꯣꯛ ꯑꯀꯪꯕꯁꯤ ꯇꯝ ꯉꯝꯗꯦꯅ. ꯍꯥꯏꯗꯤ ꯁꯤ ꯎ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯃꯤꯅꯤ ꯍꯥꯏ ꯂꯩꯕ ꯅꯠꯇꯦꯕ. ꯑꯇꯦꯛꯄ ꯁꯥꯡ ꯆꯥꯎꯔꯤꯉꯩꯗꯣ. ꯑꯗꯨꯗ ꯀꯦꯖꯤ ꯂꯩꯔ ꯌꯨꯝꯗ ꯌꯥꯏꯅꯦ. ꯑꯗꯥꯏꯗ ꯊꯥꯕ꯭ꯔꯣ? ꯇꯦꯊꯥ ꯊꯥꯕ. 이만한 옹이 레이 먹으니 걸러오래. nga hamuse ga display lo gibdura. 그래 빨리 떠오래. 아이고 마음 가요. 가만 씹으면 뭐가 짠만하네. 잘. 괜찮아. 사부자님보다도. 아. 뭐 없이는 딱 어디 아이 너 생각 너무 안 돼. 그냥 자러 해야 되네. 그냥 바꿔서 되네. 용기 보내나 너무 상관이 상관. 이제 로 돌아. 이리 올라. 야. 알루 빼오라. 야, 잘. 알루 잘 봐. 야. 이제 알루 잘. 모로칸 작은다 봐. 누나네. 마우딤 싸바네. 또 지하더라 봐. 잘. 이장 이리 섭사랑 뭐야. 잘. 아메리카가 바랐거든. 이게 노래하면 사버지 싸야 되네 봐. 거기 시사시야 동시 현장입니다. 이번 부시 지부 감독이.
ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯃꯔꯝ ꯃꯔꯝ ꯍꯥꯏꯔꯣ ꯃꯔꯝ ꯈꯪꯗꯦꯕ ꯀꯔꯤꯝ ꯌꯦꯡꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯉꯥꯎꯖꯩ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯪ ꯍꯤꯡꯃꯤꯟꯅꯕ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯊꯣꯛꯑꯦ ꯊꯕꯤ ꯈꯥꯏꯔꯛꯄ꯭ꯔꯥ ꯊꯕꯤ ꯌꯥꯔꯕ ꯂꯩꯔꯤꯕ ꯂꯩꯗꯤ ꯂꯩ ꯑꯝꯇꯪꯒ ꯈꯥꯏꯔꯛꯑꯣ ꯌꯥꯝꯅ ꯗꯥꯏꯖꯦꯁꯟꯒꯤꯗꯤ ꯕꯦꯁꯅꯦ ꯇꯧꯗꯦ ꯍꯥꯏꯔꯣ ꯇꯧꯋꯦ ꯍꯥꯏꯔꯣ ꯇꯧꯗꯦ ꯍꯥꯏꯔꯣ ꯇꯧꯋꯦ ꯍꯥꯏꯔꯕ ꯀꯩꯀꯣ ꯗꯥꯏꯖꯦꯁꯟꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕ ꯐꯩ ꯍꯥꯏꯕ ꯊꯕꯤꯁꯦ ꯊꯕꯤ ꯌꯥꯝ ꯆꯥ ꯄꯨꯛ ꯂꯦꯡꯈꯠꯂꯦꯒ ꯍꯥꯏꯕꯗꯤ ꯊꯥꯏꯅꯉꯩꯗ ꯑꯗꯨꯏꯗꯤ ꯃꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯃꯤ ꯊꯕꯤ ꯌꯧꯅꯔꯤꯅꯤ ꯀꯩꯅꯣ ꯀ꯭ꯂꯤꯟꯁꯤꯡ ꯀꯩꯅꯣꯅꯦꯕ ꯏꯁꯤꯡ ꯑꯝꯇꯕ ꯀ꯭ꯂꯤꯟꯁꯤꯡ ꯃꯥꯁꯤ ꯚꯦꯖ ꯅꯠꯇ꯭ꯔꯣ ꯚꯦꯖꯤꯇꯦꯕꯜꯁꯤꯡꯗ ꯐ꯭ꯔꯨꯠꯁꯤꯡꯗꯣꯏꯔ ꯃꯥꯁꯦ ꯈꯪꯗꯦ ꯍꯤꯡꯃꯤꯟꯅꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯤꯅ ꯀꯣꯏꯕꯅꯦ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ 5 months ꯁꯨꯗꯣꯔꯕ ꯗꯤꯁꯦꯝꯕꯔ 5 months ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁꯨꯗꯣꯔꯦ ꯃꯥꯔꯆꯇ ꯁꯨꯗꯣꯏꯕ ꯁꯨꯗꯣꯔꯦꯅ 5 months ꯁꯨꯔꯛꯇꯣꯔꯦꯅ ꯍꯤꯡꯃꯤꯟꯅꯩꯁꯦ ꯋꯥꯔꯤꯅ ꯍꯤꯡꯗꯧꯕ ꯋꯥꯔꯛꯑꯕ ꯅꯠꯇꯕ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯍꯥꯏꯔꯛꯑꯣꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯅꯨꯡꯉꯥꯏꯇꯕꯗ ꯍꯥꯏꯔꯒꯗꯤ ꯏꯁꯧ ꯈꯤꯇꯪ ꯀꯟꯕ꯭ꯔꯥ ꯑꯩꯁꯦ ꯑꯗꯨꯝꯗꯤ ꯅꯠꯇꯦ ꯑꯃꯨꯛ ꯃꯐꯠꯇ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯋꯥꯁꯦ ꯇꯥꯍꯟꯅꯤꯡꯕ ꯃꯇꯝꯗꯒꯨꯝꯕ ꯇꯥꯔꯛꯇꯕꯒꯨꯝꯕ ꯏꯁꯧꯒ ꯇꯧꯁꯟꯅꯔ ꯇꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯇꯥꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒ ꯇꯥꯗꯤ ꯇꯥꯕꯅꯦ ꯇꯥꯔꯒ ꯂꯥꯡꯉꯤꯗꯣ ꯏꯁꯧꯁꯦ ꯐꯣꯀꯁ ꯑꯃꯗ ꯂꯩꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯐꯣꯟꯗꯣ ꯂꯣꯏ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯁꯥꯟꯅꯁꯦ ꯂꯥꯛꯑꯣꯅ ꯍꯥꯏꯗꯣ ꯑꯇꯩꯗꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯩꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯐꯩꯗ ꯊꯕꯤ ꯑꯝꯇ ꯈꯣꯛꯄꯤꯔꯛꯑꯣ ꯆꯥꯔꯨ ꯆꯥꯛꯇꯣ ꯑꯩ ꯆꯥꯛꯇꯤ ꯉꯝꯃꯔꯣꯏ ꯊꯕꯤ ꯑꯝꯇ ꯈꯣꯛꯎꯒꯦ ꯊꯕꯤ ꯈꯣꯛꯄ ꯄꯣꯔꯦ ꯑꯃꯒ ꯄꯤꯔꯛꯎꯔꯥ ꯌꯥꯔꯅꯤ ꯌꯥꯗ꯭ꯔꯥ ꯅꯪ ꯆꯥꯔꯣ ꯑꯅꯤꯗꯣ ꯅꯣꯅꯤ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯣ ꯃꯣꯔꯣꯛ ꯁꯥꯕ ꯍꯟꯗ꯭ꯔꯥ ꯍꯜꯂꯣ ꯑꯩꯁꯨ ꯉꯝꯃꯔꯣꯏꯕ
ꯃꯇꯨꯝ ꯍꯥꯞꯄꯧꯔꯣ ꯃꯇꯨꯝ ꯍꯥꯞꯄꯧꯔꯣ ꯍꯣꯏ ꯌꯥꯕ ꯅꯪ ꯊꯕꯤꯗꯣꯛꯑꯣꯕ ꯇꯪꯍꯟꯗꯕ꯭ꯔꯣ ꯊꯨꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯥ ꯂꯣꯏꯁꯤꯜꯂꯁꯦ ꯆꯥꯛꯁꯨ ꯂꯣꯏꯁꯤꯟꯒꯦ ꯈꯟꯕꯅꯤ ꯃꯌꯥꯝ ꯉꯝꯗꯦ ꯃꯣꯔꯣꯛꯅꯁꯨ ꯀꯩꯁꯨꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯝ ꯀꯩ ꯕ꯭ꯂꯣꯛ ꯑꯁꯤ ꯕ꯭ꯂꯣꯛꯅꯤ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯑꯗꯨꯝ ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯖꯔꯒꯦ ꯕꯥꯏ